ꯍꯧꯖꯤꯛ ꯅꯩꯅꯖꯔꯤꯕ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯈꯣꯝꯖꯤꯟꯕ ꯋꯥꯔꯦꯡ ꯈꯔ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯉꯁꯤ ꯑꯩꯅ ꯄꯥꯏꯈꯠꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯅꯩꯅꯔꯤꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯀꯨꯟꯁꯨꯕ ꯁꯇꯥꯕꯗꯤ ꯅꯣꯛꯅꯋꯥ ꯁꯥꯟꯅꯕ ꯅꯨꯄꯥ ꯍꯥꯏꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯕꯤꯔꯝꯕ ꯑꯁꯤ ꯅꯩꯅꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯩꯅꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯖꯤꯛꯇꯪ ꯑꯃ ꯋꯥꯠꯍꯧꯕ ꯂꯩꯔꯝꯂꯦ꯫ ꯁ꯭ꯔꯤ ꯑꯣꯖꯥ ꯂꯩꯃꯄꯣꯛꯄꯝ ꯗꯥꯃꯣꯗꯣꯔ ꯁꯤꯡ ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯏꯕꯤꯔꯝꯃꯤ: ꯇꯣꯝꯕꯤꯒꯤ ꯁꯃꯥꯂꯣꯆꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯅꯧꯕꯅꯤ꯫ ꯑꯏꯕ ꯑꯃ ꯅꯩꯅꯕꯗ ꯃꯍꯥꯛꯄꯨ ꯁꯃꯥꯖꯒꯤ ꯑꯀꯣꯏꯕꯒ ꯃꯔꯤ ꯂꯩꯅꯍꯟꯗꯨꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯆꯧꯕ ꯑꯄꯥꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯏꯕ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯑꯁꯤꯅ ꯅꯩꯅꯔꯤꯕ ꯍꯤꯔꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯆꯨꯝꯕꯅꯤ, ꯑꯣꯖꯥꯅ ꯅꯩꯅꯔꯤꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯃꯤꯑꯣꯏꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯅꯩꯅꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯆꯨꯝꯅꯇ ꯅꯩꯅꯕ ꯅꯠꯇꯦ꯫ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯃꯥꯒꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤꯁꯤꯡ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯁꯥꯃꯛꯅ ꯆꯠꯇꯨꯅ ꯅꯩꯅꯔꯤꯕ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯣꯖꯥꯒꯨꯝꯅ ꯅꯩꯅꯔꯛꯄ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ꯫ ꯌꯥꯝꯅ ꯉꯛꯏ꯫ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯁꯤ ꯑꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯩ ꯏꯁꯥꯃꯛꯄꯨꯁꯨ ꯇꯝꯕꯤꯔꯛꯄꯅꯤ, ꯑꯣꯖꯥꯁꯨ꯫ ꯑꯗꯨꯒ ꯅꯩꯅꯕꯤꯔꯤꯕ ꯁ꯭ꯔꯤ ꯂꯩꯃꯄꯣꯛꯄꯝ ꯗꯥꯃꯣꯗꯣꯔ ꯁꯤꯡꯍ ꯃꯍꯥꯛꯁꯨ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯗꯅ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯏ, ꯑꯉꯥꯡ ꯀꯌꯥ ꯁꯦꯝꯕꯤꯔꯛꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯣꯖꯥꯅ ꯅꯩꯅꯔꯤꯕꯁꯦ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯨꯟꯁꯤ ꯑꯃꯒꯤ ꯁꯔꯨꯛꯇ ꯁꯝꯖꯟꯕ ꯂꯩꯇꯅ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯇ ꯅꯩꯅꯔꯛꯏ꯫ ꯃꯊꯪꯗ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯃꯆꯥ ꯃꯍꯥꯛꯁꯨ ꯁꯩꯔꯦꯡ ꯏꯕꯗ ꯌꯥꯝꯅ ꯑꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯌꯥꯝꯅ ꯑꯐꯕ ꯀꯕꯤ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯛꯇꯝ ꯃꯆꯥꯁꯤꯡ ꯃꯍꯥꯛꯅ ꯅꯩꯅꯔꯝꯃꯤꯅꯤ ꯑꯣꯖꯥ ꯇꯣꯝꯕꯤꯒꯤ ꯃꯔꯝꯗ꯫ ꯏꯕꯤꯔꯤꯕ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝꯗꯝꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯄꯔꯝꯄꯔꯥꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯏꯕꯅꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯕ ꯑꯆꯝꯕ ꯂꯣꯟ ꯑꯃꯁꯨꯡ ꯋꯥꯍꯩ ꯄꯔꯦꯡ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯂꯣꯜꯒꯤ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯐꯖꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯍꯜꯂꯤ꯫ ꯄꯥꯕꯗ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯑꯏꯕ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯌꯦꯛ ꯁꯦꯡꯏ꯫ ꯑꯁꯨꯝꯅ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯃꯆꯥꯅ ꯏꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯀꯨꯟꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯅꯣꯛꯅꯋꯥ ꯁꯥꯟꯅꯕ ꯅꯨꯄꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯅꯩꯅꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯦ ꯊꯝꯖꯕ ꯍꯧꯖꯔꯒꯦ꯫ ꯑꯍꯥꯟꯕ ꯇꯣꯄꯤꯛꯁꯦ ꯇꯣꯡꯕ꯭ꯔꯥꯅ ꯂꯩꯈꯤꯗꯕꯗ ꯍꯥꯏꯅ ꯑꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯕꯤꯔꯝꯃꯤ꯫ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅ ꯇꯣꯡꯕꯝ ꯒꯤꯠꯆꯟꯗ꯭ꯔ ꯁꯤꯡꯍ ꯖꯨꯟꯒꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯈ꯭ꯔꯤꯁꯇꯒꯤ ꯏꯪ ꯀꯨꯝꯖꯥ 1996 ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯕꯗ ꯂꯩꯈꯤꯗꯕꯗ ꯃꯅꯤꯄꯨꯔ ꯍꯨꯞꯅ ꯉꯝꯈꯩ ꯂꯩꯇꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯁꯥꯍꯤꯇ꯭ꯌ ꯊꯤꯌꯦꯇꯔꯒꯤ ꯁꯪꯁꯊꯥꯟ ꯀꯌꯥ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯦꯞ ꯀꯌꯥ ꯊꯥꯔꯛꯈꯤ꯫ ꯁ꯭ꯋꯔꯗꯒꯤ ꯅꯣꯡꯃ ꯃꯥꯡꯑꯣꯏꯅꯅ 1993ꯀꯤ ꯇꯥꯡ 15 ꯊꯥ 3 ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠ ꯏꯝꯐꯥꯜꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ 3ꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ, ꯀꯜꯆꯔꯦꯜ ꯐꯣꯔꯝ, ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ, ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯏꯝꯐꯥꯜ, ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ, ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠ, ꯇꯣꯡꯕ꯭ꯔꯥꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯣꯏꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯛ ꯁꯣꯟꯅꯈꯤ꯫ ꯑꯗꯨꯒ ꯁꯥꯔꯗ ꯃꯇꯨꯡ ꯅꯣꯡꯃ ꯀꯣꯟꯕ ꯇꯥꯡ 13 ꯊꯥ 3 1993 ꯎꯁꯥ ꯁꯤꯅꯦꯃꯥ ꯍꯣꯜ ꯏꯝꯐꯥꯜꯗ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯇꯣꯡꯕ꯭ꯔꯥꯅ ꯏꯔꯝꯕ ꯂꯤꯂꯥꯁꯤꯡ
isai mayekta yumpham oiba isai gi thoram amasu pangthoki Nongmaithem Pahari Khunjoy Kumar amasung Srimati Y Bilasini Devi na isai sakhi thoram animak jinglemi matik chana mi tinki mahangna khanghodana sikhibada phongdongna khiba awaba nungaitaba Shraddhanjali mayamase lemnama mahaku miyamna khwaidagi nungsiba pamjaba sonaba lila iba amani haibase mayek sengna takli tasengnamak pikliba angang hanu hana nupa nupi khudingmak tongbragi maming tadaba laite mahakti kunchuba satabtida khwaidagi maming chatpa lila iba amasung phagi tawba noknawa sanaba misak amani tongbrana leikhidabada lilada mapunchi kathoklaba Manipur theater gi anoba iho porakhiba maithong kaya longba atangba misak ama Manipur sahitya na mangjare tongbragi punsi koba angakpa taibang lila amagi yukhal haithakre Manipur sahitya da anoba tongbra ama tholakani haiba thajade tongbrani Manipur sahitya da tongbra ani sude tongbra masa matomta institution amani Tongbragi khudol mathangda macha khaina bibiri Manipuri sahitya amasung sanskriti da Tongbragi khudol yamna chawi mamalyami mahak achauba lila iba amani hojik phawada mana iba lila chamagi mathakta sanakhre lairik oina chamagi mayada sapa tawduna phomkhre mahangna iba mapung pharaba ahanba lilana lupa sanani Lila si Kristagi ingkumja lisingamaga chamapan ni mangada Society Theatre National Theatre kauringaida sega lambida leiba hall da sanakhi aduga magi khwaidagi kona sanakhiba lilana room hall theatre da lisingama chamapan maudra manga December da sanakhiba nungjau kawon langka maisakla haibasini Tongbragi lila makhal kayani Nainakhiba samasya so asuki matik yami magi lilagi khongsat ase yamna paksawi magi lilagi khongsat asisu tangkak kayani maruoina tangkak manga thokna khaidokpa yai magi lilagi khongsat kini sina ahanbada realistic social play masidana kari lilano haibabu mani mamau India da nambo thaba luda mi jangba jwadagi kari asina chingba social satire kari lilano habada Imphal Thoibi Metric Pass Mr. Demkiar Taibang Gaitrang asina singbani ahum subadana Naked Truth of Humor Lamja Parsuram Hingminaba Mangal Ado Kekulotpi Sandhyarani Laisabi Sithekela Kumari Rambhagi Mang Lepak Howa Andalon asina singba manung chali Mari subana Higher Value in Tear and Laughter Chengni khujai hingbatai karigumba pambai mani thiba Taj Mahal Tapta Rajkumar Solibi asina singba manga subadana kari amuk chalage hababu observe type place ngabong khaw kakhraba ko gya rabon kakyai sanakhai hukhre lepak tagi nupi gi adhikar nungjau kawon langka maisakla Nipuna maudra hukpa Nipuna maudra da hukpa kundo pareng nang male guru kurumase asina singba lan mamangda romantic amasung traditional oi ba khuie sigi mayokta anoba lila kaya iraktuna Manipuri drama da tongbrana achauba iho ama porakhi nongchuki sahitya da ipsenbu modern drama gi apokpa kauna bagum Jisi tongbra so anowa Manipuri drama gi apokpa kawada kari su singna ningai leitre magi lila ibagi khui style technique nainariba samasya amasung miyenga se Manipuri natya sahitya da pumno nowa amani realistic social play satirical play amasung absurd play gi mawong kaya iduna Manipuri drama bu ina khulhali Mapan naidraba drama gi jagat ama sagat pada loinana drama gi simana ase pakthok chapthoali nongsuki drama da ipsena masung jibi sona kankhiba mafam ado tongbra na Manipuri sahitya da kal
asumna ibirami tongrana manipuri sahiत्य da angka magi lila haujingna lila macha haina khangnaraba radio play ase ahanba oina khudol tawrambani se koi punamangna khangjan bada yamna kanaba radio play haina hairi se ojana ihan hanba khudol tawrambani mahangna pusilekpa sahiत्य gi leichen Krista gi kumjali singama samapan yang khaida chitrangada sahiत्य mandir tongrana ibalila macha phongi masina manipuri sahiत्य gi ihan hanba lila macha natraga angka magi lilani asigumba lila sing angka magi lila se ase manipur sahiत्य da stage da ihan hana pusalapa ase Sri Gitchandra Tongrani wahau dokta angka magi lila manipur sahiत्य parishat na lisingama samapan maudra manga hojik phawbada sapa tawduna phonglaba lila macha sing masing ni phugi mayani magi lila macha sing sakti yamna lei prithvi gi lila macha sing gi manung chanbada nottaba kaya yauri yoksang kangau hingba tai karigumba pambai amana Taj Mahal Rajkumar Solibi laichin dei nongthang asina singba ase yamna phajaba lila macha sing ni aduga Akashbani Guwahati da matam kharagi oina Manipuri thauram sandoklingai da Tongragi radio play sikari ase ahanba oina ingkumjali singamaga samapan yangkhai nipan da sandokhi masana hinglingai da sandokhi ba radio play kunmuk henbagi manungda taibang jambagi imung serial yamna maming jatki lila handokpa misak anubat ama oina su Tongragi dan yamna chawi Shakespeare Ibsen TV show Bol Duncan Pirandela Marlowe Beke tanna jingbagi drama kaya manipuri lon da handoktuna phonglami John Donne Shakespeare Milton Senet Phawa saireng handoklami mahakabi amasung isai mayek iba amasuni manipuri sahiत्य na mabu kabi oina thoina singtharu drabasu Tongrana saireng kaya phonglami lisingamaga samapan yangkhai marigi tang 35 thama panda manipur sahiत्य parishat na sinduna Arian Hall da pangthokiba kabi sammelan da mahak ahanba oina paki kabi sammelan kabya kainaba kabya kabi kabya kainaba kabya adudagi sahi ni phiu ga ni thoi leiraga punsigi aroiba naharol sahiत्य premi samichana sinba phagi da yumpham oiba kabi sammelanda April gi tang 8 singma samapan maudra tarukta paki democracy magi lila singda maruoina chengni khujai upubaksi ngabong khawna chingba da isai kaya yawi thamna khenjong na pongjai thambal na pomi pumbum lining lambi setna nongsi panthong pamja mipung khuding maki chinda paktuna leraba yamna maming chatpa isai amani Manipuri sahiत्य da Tongragi mafam yamna chawna lei sahiत्य gi chepong mathang phongkhiba masana ijaba punsi wari lairami adungai nowa sanaba nupa ama nowa sanaba idi magi lila se mana taibang miyoiba da mana khangali se yamna nokningba paringai da sodum nokningba phawi mana gi nokningwa se adubu loirakanda miyoiba se mana tawjaruba do ikai hanbado adu magi sakti amani top pa khuini chapchaba punsi wari sunate masagi punsi gi maramda thoina ide iba su pamjadaba misak amani matam gi oina phaurakpa wakhal kaya phongdoktuna ibani mahak yamna khanganba uganba sensitive oiba aibani matam gi thokliba thokthok wathok irangi maramda khudhekta tharai tumina laite mangona matam gi irang si yamna sui masigi mathakta radio da pakhiba wareng sing lariki wahawdok sing ase Tongragi oina wareng sahiत्य gi chawraba pukai ama oi magi wareng pabada laina thokte aruba wakhal kaya manungda phumduna phongdoi matam gi iselda Tongra su yauki mahaki khuthang lamjeng gi film director su masamangna oikhi masi angak panate maramdi Tongrana film gi sakti leiraba kanaraba medium ase munna khangi film bu yamna pamjaba nungsijaba misak amani magi taibang gaitrangda yumpham oiraga iba khuthang lamjel gi tang manga tha tara
1994 उषा हॉल पांथोखिबा मुहूर्त सभापति ओइखिबा श्री एलांगबम नीलकांत सिंहन हाइखि तोंब्राना फिल्म की डायरेक्टर ओइबा हाइबसे पाव मनी मदुदा तोंब्राना हाइखि फिल्म असे जेनरेशन गैप्स की थीम दे इबनी डिसिप्लिन वाटपा निंगतंबबु लाना सिजनरिबा नहारोल सिंगना अहलोन सिंगदगी मथंग मथंग तमगदबनी रिले रेस खुथांग लमजेन चेन बदौना अहलोन सिंगना नहारोल सिंगदा करिगुंबा खरादि सिनारंगनी नहारोल सिंगनासु अहलोन सिंगदगी लौननबो होनागदबनी एटी फिल्म सना आशा तोंब्रा फिल्म पुथोकपदा फिल्म असी ख्रिस्तगी इंकुमजा 1994 उत्पा होखी मका फिल्म नमनबो होनाखि ngमखिद्रे अमरोमदा सुमांग लीलागासु यामना नगना सानाबा अइबा मनी मागी मनी ममौ मैट्रिक पास मैतै चनु निंगोल मवा असिना सिंगबा से सुमांग लीलादे यामना ममिंग चना सानाखि सुमांग लीलागी कानाबदा चेना थाजै सुमांग लीला इबा अमसुंग अंगनबा मतमदगी हौना ओइखि जीसी तोंब्रा थिएटर की डायरेक्टर अमसु एक्टर अमसुनी ख्रिस्तगी इंकुमजा 1953 सोसाइटी थिएटर लिंखटनाबगी संस्थान असे असिदा सानाखिबा लीला अयाम्बा महांगना तंबीबा अमसुंग डायरेक्शन तौबा ngaktani डायरेक्टर अमा ओइना कोमथोई डायरेक्शन एक्टिंग प्रोडक्शन की मरमदा कया थौसादे मागी एक्टिंग की फिलोसॉफी दी एक्टिंग इज एवरीबॉडी आर्ट ताइबंग मी दा लैरबा अवाबा कपनिंगबा नुंगाइतबना सिंगबसे मदु माननबा तौगदबनी लीला इबसिंगना डायरेक्टर की लंगन खाकदबनी डायरेक्टर ना कलाकार सिंगी निंगतंबा थमगदबनी डायरेक्टर ना कलाकार सिंगदु नमदना मसामकी मतौ तमनबा होनबसे लाली कलाकार सिंगदा लैरिबा गुण मतिक सिंगथोक्तुना होनगदबनी अदुबु पांडमसी फंगननबा उपाय नत्रबा मेथड थोइदोकपा सिजिनबा थेंगनदे मागी पार्ट फारगा फजना ngang तमलगा सानबना अयाम्बने करिगुंबदा उमसाई साइरगा मुनफातना हेक्ता सानबा ननमी लाइरबा संस्थान ओइबगी हौनबी पोचै कया चंगहनदना यामना चमना सानै यामना हैबा डायरेक्टर ना तंबीजुना अफबा कलाकार सिंग ओजागी लीला सिंग असी सानरबदी फजबसु हेंगतनिंगागी मवोंग कया अमसु लैरी तोंब्रा ममिंग चटपा एक्टर अमा नते अदुबु मागी लीला खरदा महुत सिनबो ओइना पार्ट मचा मचा कुंखिबा यावी एक्ट्रेस नेकपा फंगदबदगी ओजा तोंब्रा ना जज ना मसाबु जेलदा हाइबा लीला अदुगी सही 95 रोम सुरबी ममागी पार्ट साखी नुपी साबा दुदा ओजागी नातोन सुमांगी कोय अदु उरक्तुना येंगलिबा बाबु मयाम नोखि हाय महाईगी पांबैना नबीन मिस्टर डेम केयर कामिनी कुमार रसगुल्ला मंत्रीदा पार्ट मचा अमा सादुना कुंखि लीला हाइबसे तोंब्रागी दी थवाइनी तोंब्रागी पुंसिगा थोइदोना खाइदोकनबो ओइथोकते लीला नतना अतै थबक थोइना तौनिंगदे तौसु तौखिदे अयुक नुंगदांग असंगबा मतमदा लीला इगनी नुंथिलगी मतमदा कॉलेज चटकनी हलकलगा नुंगदांग वारमदा लीला तमगनी लेकाई सागै नातैगी कन्मा उसो मेला अमत्ता चत्ते युमदा इमुंग मनुंगदा थबा इंखांगसु थोइना तौदे लीला साना दबा अहांगबा मतमदा होटल दा लंबी मयादा उकूदा फमदुना मचा मसुगुमना लीलागी मियोइसिंग वारी सादुना लेगनी थवाई हक्चांग पुंगलोप लोखिबा मरमना असुकयाम्बा लीला सिंग असे इबा ngamlamlibani masida professional writer haibado tongbrana oiba ngamki hanumana lik sikhaiba matamda Sri Ram na Sita gi murti ngakta Sri Ram Sita gi murti ngakta manungda leirambagum tongbra gi hakchang gi tongsa sing ase machet phaktuna yengbada lila gi lila ngakta yauromgani matam ama maming chatlaba society theater 1953 ki matamda ngabong khawgi haktakta संस्थान असे अनि थोकना कायरक्तुना सिथरकबा मतमदा ओजा तोंब्रागी थवाई यामना सोखी मसिदगी सोसाइटी थिएटर कोबा लीला सानबा ngमखिदरे सिरमदागी मतम फावबदा सोसाइटी थिएटर बु लाइनिंग ओइदुना सोनदुना लेखी सिगदबा था अमा वालिङैदा खुनजोय कुमार एम सुरेंद्रना चिंगबा कौदुना
ngabong khawdo amu hana sanana ba wari sarami magi sibagi swarda sonbagi mahuta ngabong khaw oina sanabiu haina macha singda apamba phongdok lami hai taseng namak tongbra di theater gi pujari ni theater haiba kala se yamna kanaba mi amasung sama sengdong na bagi upai se theater na oiba upai oina sijina ba yaraba education institution ama oina lawjaki tongbra na sebu lai dongna khoiram jaki mi sem sang jai lila mai bhagavan gi joy asumna irami punsi gi akan balantheng ama achauba ai banatraga kalakar khuding punsi ase achauba lantheng amani tongbra laina tharak pamisak nate tongbra gi maraibak tongbra na semjakhibani magi hona jabanna punsi da mai pakpa phangkhibani manama thum upadhi ikai khumnaba punamak magi humang mamalna oirakhiba ngaktani tongbra gi punsi ase khangbada nungai naba ekhoina chawrangna saruk ahum thokna khaidok pa yai ihan hanbada angang oiringai si oja gi pokpagi kaino se lisingama samapan tarahum doida poi aduga samapan kunthra bhaubasina angang oiringai gi punsini awaba tangkak amakak su miyoibagi lairami aduna ojagi se samapan kunthra dagina samapan ni phumanga phauksina ojagi awaba tangkak ama oina ibirami aroiba saruk ahum suba saruk sina lisingama samapan ni phumanga dagina magi aroiba mikup lisingama samapan modra taruk phawbasina aroiba saruk haina ahum thokna yamna macha khaina khaidok pirami angang oiringai nungaiba saruk tongbamgi chandra angang oiringai da lekai da menjor kawi lisingama samapan trahumdoi February tang taruk sagol sen numita segarot konjeng hazari lekai jelar leirakta isam chamba imung amada poki apokpa tongbam ibo choba apokpina nongai them ningol lukmani devi lepak na masakhangba misak nate laik lai su thoina heite ningthau palingai da mauda leiba branch post ki thabak macha ama tawrami magi pabung ado ibo chongna nupi ahum loli tongbrabu pokpasi lukmani ni atopa nupa amada mayum paluraga konthangda nupi yaima oina amuk mayum palakpani matomda pokpa angang oibana mama ahumna luna chana yoglai angang oingegi punsigi matangda tongbrana hai aigi baji du larik yamna haite adubo angang sengwatpadi yamna hai haiba tai ina khunba mi sunate aingonda di leita laira khanghande isanda poi haiduna luna tawbiba amadi kethok hanbadagi ai angang oingai da phataba thabak haibadi laik tamba leithokpa jwar sanaba lamhenba mina khamba yadana ngoksinaba koiba langba ja chuna tawrai bajina sathina phujaiduna warakhide themduna tambi lairik aurai hali ipot isai apamba laibi keba mowa yamna pamba angang oirakpra haibadi oirakhide thau teiba hinade sana sanda lupa manga pirami kangda aibu khudop siu yade haiduna wa yamna khiba ningsingi aibu nana irujabiba sepiba khongup tonghanba khong nalhanba yongda korean sihanba furit litpadaw na aingonda wa yamna chinkhi haina khide aingonda khara hena phibam phataba imanaba singna masingna anambani makhoiga phije saksa manaba aihangna pamkhi hengat pakangbuga tinaba ai pamkhide hanura kanda akhoi hanubina aingonda sangati tawge haide makhagi angang khara tina na chakhattabi marakta kagi thangnaba haina ngangi madu tabada achumba yamna yawbana ai sauraba sunui aibu khwaidai luna tawkhibadi aikhoigi imabokni kethok hanba lam helanba sumanani aina khwaidai nungsikhiba nupisi mahakni magi ai karimta tawba ngamkhide maram aduna ai nupigi chakhanaba lambida yamna iningi macha poktabi amadi mama poktabi bu lekhakna yamna thina ibiba thengnai ai madu kaya pamde imabokna aigi jamakta masagi oijak ba kaya thadokibana thadokhiba singado khanbada mammi maral leiba baji nate marau singna hingki adubu inomcha ine ima ahum amadi yokchabina aibu ningthau macha dawna yokpirakhi aina don kuijotkum rajkumar saduna hingbado marakta thugaikibadi sagol senba sajik phanba tajilanani mahakna aibu
laknai makhatana ai mapanda magi nungthil tumba thugai ta sanabasi yadabagumna thabak wajaduna ngahak pothaningba thugairuba mana sauningduna laknakhibani haina aina thengna khangai angang oiningeda tongbra yamna lamhenba oktaba angang ama oina horaki tongbra na sahi 33 surakpa matamda manipurgi sanaroi club association thoina leiramde tv radio khabarna singba paujelche thoina leitaba maramna atai lamsingda sanaba pak phanglamde sanabagi pautaba su phanglamde adubu Churasan Maharaj na di sanaroi singa adubu yamna pungning thogalami Kristagi lising amaga samapan kundaina kunthra phaugi matamda ball hockey cricket tennis na singba sanabada thabak pirami adi hariba Maharaj Churasan sina palakpa matamda matamaduda maheina mana thokpa nobabna ball oiduna khongauna bi sanarami ball galairam ba kahena hongba nate wakok na lisai paiduna kangjai sarami naharol ayamba kang satrang tasna singba sanaduna matam lelami yausangda wa huranba hangam kobi huraga saksanaba se yamna toirami lekai da mukna sanaba mukna singnaba matam dugi sanabini tongbra mukna su yamna hai mamanaba kayaga mukna sanaraki mahakna mamanaba naharol kangluki luchingba ama oirami aduna suti manungda mamanaba singal loinana turel achobada nga waikhu phaba haijam pet haibong saba yong tanaba asina singba kaya tawduna matam lele laikai gi natraga atopa athapam andopta Ramayan Mahabharat taba chakali angang horingeda mapana yumda laik tambiba howi Kristagi kumja lisingama samapan kunda Bengali Middle School da ani suba class tal laik tamba howi Class 6 Power School asida tamlami Kristagi inkumja lisingama samapan kun mangada Johnson High School da Class 7 da mingchanduna laik tami laik yamna phaba chhatra oina horei thoidongna angka yamna hai school gi half ki matamda mapan thokte ka manungda lairik orai duna lai mahangna class 9 dagi mako oiduna lai matam aswai dagi hauna lila yamna pamjaba angang ama oina so haurak oire mahaki imunga se phagi lila asisu pamduna adum lai apokpa phagi hei phagi gi mihul cheli angang oringai da tongrana insang natraga atagi ningai tawba matamda asapona themba yade magi baji na nungai ba wari liraga natraga phagi tawraga kapaphai mapagi mafamda phagi tawba tamki ngabong illaga athapada lila yengba chapminaba mamanaba singa punchalaga matau tamduna sangoi mangol phoksu khongda phi khallaga chokri mora khara tharaga lila sane nupana nupi saraga nupi na chenba mandopta taruba Mahabharat Ramayan matang sing yengluba lila singdugi matau tamduna amuk sane mana angang oringai matamda masagi sahi 3 rom surapada class 7 tamningeda mamanaba singna sanaba lila iningba poki mawong tadaba angangi lila masa khara khotpa ho Kristagi inkumjali singama samapan kuntrada masagi sahi 33 thani subada matriculation parikhada Manipur pumbagi makok oiki thada lupa kuntra manga briti phangduna Katan College Guwahati da ISC tamthai